ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯉꯁꯤꯁꯨ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯊꯝꯕꯥꯜꯅꯨ ꯑꯃꯗꯤ ꯃꯥꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯃꯒ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯅ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯄ ꯎꯕꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗꯨ ꯉꯁꯤꯁꯨ ꯊꯣꯡꯒꯥꯜꯗ ꯆꯦꯟꯊꯣꯛꯇꯅ ꯌꯦꯡꯗꯕ ꯁꯥꯅ ꯇꯨꯃꯤꯟ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯃꯥ ꯂꯩꯃꯅ, "ꯏꯃꯥ ꯏꯆꯥꯅꯕꯨ ꯀꯩꯊꯦꯜꯗ ꯍꯦꯛ ꯊꯣꯛꯂꯛꯂꯕꯗꯤꯅꯦ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤ ꯊꯣꯡꯒꯥꯜꯗ ꯂꯝꯕꯤꯗ ꯀꯩꯗꯅꯦ ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯍꯦꯛꯇ ꯉꯥꯏꯕ꯫ ꯁꯨꯃꯥꯏꯅꯕꯨ ꯅꯨꯡꯇꯤꯒꯤ ꯊꯣꯛꯄ ꯖꯥꯠꯂꯅꯦ? ꯅꯠꯇ꯭ꯔꯒ ꯏꯃꯥ ꯏꯆꯥꯅ ꯀꯩꯊꯦꯜ ꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯈꯛꯇꯗ ꯆꯥꯟꯅꯅ ꯊꯣꯛꯂꯤꯕ ꯖꯥꯠꯂ? ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯅ ꯏꯃꯥ ꯏꯕꯥꯅꯤꯗ ꯇꯨꯃꯤꯟ ꯑꯗꯨꯝ ꯌꯦꯡꯉꯤꯁꯤꯕꯣ? ꯏꯆꯥꯒꯤ ꯐꯖꯕ ꯅꯨꯡꯁꯤꯕ ꯁꯛꯇꯝꯁꯤꯗꯅꯦ ꯌꯦꯡꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯈꯔ ꯀꯟꯅ ꯆꯠꯁꯤ, ꯂꯩꯐꯝ ꯊꯣꯛꯄ ꯈꯔꯅꯦ ꯍꯦꯛ ꯂꯩꯔꯒ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯅꯅꯕ." "ꯍꯣꯏ ꯏꯃꯥ." ꯈꯨꯜꯒꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗꯨꯅ, "ꯐꯖꯩꯌꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ, ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ." ꯑꯃꯅ ꯑꯃꯨꯛ, "ꯍꯣꯏ, ꯑꯁꯦꯡꯕꯅꯤ, ꯐꯖꯃꯟꯈ꯭ꯔꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ. ꯏꯃꯥ ꯂꯩꯃꯁꯤꯁꯨ ꯏꯃꯥꯅ ꯍꯩꯖꯕꯒꯤ ꯋꯥꯅꯤ, ꯐꯖꯃꯟꯗꯅ ꯊꯝꯕꯥꯜꯅꯨꯒꯤ ꯃꯃꯥꯕꯨ ꯃꯥꯟꯗ꯭ꯔꯦ, ꯃꯆꯦꯕꯨ ꯑꯣꯏꯅ ꯃꯥꯜꯂꯦ." ꯅꯨꯄꯥ ꯑꯃꯅ, "ꯃꯥꯡꯗ ꯌꯦꯡꯂꯦ ꯐꯖꯩ, ꯇꯨꯡꯗ ꯌꯦꯡꯂꯦ ꯐꯖꯩ. ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯃꯨꯛ ꯐꯖꯕꯗꯤ ꯁꯤꯗꯗꯤ ꯂꯥꯏꯔꯗꯅꯅꯦ, ꯃꯥꯂꯦꯝꯁꯤꯗꯕꯨ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯗ." ꯅꯨꯄꯥ ꯑꯃꯅꯁꯨ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯃꯃꯥ ꯃꯆꯥꯁꯦ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯄꯪꯐꯨꯗ ꯐꯨꯅꯤꯡꯉꯤ." ꯅꯨꯄꯥ ꯑꯇꯩꯗꯨꯅ, "ꯑꯗꯨꯗꯤ ꯀꯔꯤꯒꯤ? ꯌꯦꯡꯉꯨꯅꯦ, ꯏꯃꯥ ꯂꯩꯃꯒ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯒꯁꯦ ꯃꯁꯛ ꯐꯖꯕꯗ ꯅꯠꯇꯅ ꯀꯌꯥꯗꯤ ꯏꯪ ꯇꯞꯂꯤꯕꯅꯣ. ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅꯕ ꯃꯁꯛ ꯍꯥꯏꯔ ꯊꯤꯖꯤꯜꯂꯦ, ꯏꯁꯧ ꯍꯥꯏꯔ ꯍꯩꯖꯤꯟꯗꯅ ꯂꯥꯡꯉꯤ. ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯛ ꯊꯤꯕꯗꯨꯗꯤ ꯐꯔꯦ, ꯂꯥꯏꯅ ꯄꯤꯕꯅꯤ, ꯏꯁꯧꯗꯨꯗꯤ ꯂꯥꯡꯒꯅꯨ ꯍꯥꯏꯕꯅꯤꯗ. ꯑꯗꯨꯅꯅꯤ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯐꯖꯕꯗ ꯅꯠꯇꯅ ꯏꯪ ꯇꯛꯄ ꯅꯣꯛꯃꯤ ꯇꯧ ꯃꯇꯧꯁꯦ ꯍꯦꯛ ꯎꯔꯕ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯐꯨꯅꯤꯡꯉꯤ. ꯋꯥꯔꯤꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯩꯃꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯌꯦꯡꯂꯨꯔꯅꯨꯗꯅ. ꯀꯥꯏꯗꯩꯅꯣꯗ, ꯃꯃꯥ ꯃꯆꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄꯁꯦ ꯑꯁꯤ ꯌꯦꯡꯂꯒ ꯄꯨꯟꯁꯤꯁꯦ ꯄꯣꯊꯥꯖꯔꯤꯅꯤ ꯀꯩꯅꯣ. ꯃꯌꯨꯝ ꯆꯠꯂꯒ ꯌꯦꯡꯕ ꯐꯪꯕꯁꯨ ꯉꯝꯗꯦ. ꯂꯩꯃꯒꯤ ꯅꯨꯄꯥ ꯊꯥꯡꯒꯤ ꯑꯣꯖꯥꯗꯣ ꯀꯤꯕꯅꯤꯅ." ꯅꯨꯄꯥ ꯑꯇꯩꯗꯨꯅ, "ꯍꯣꯏꯅꯦ, ꯈꯨꯔꯥꯏ ꯌꯥꯏꯃꯁꯤꯅ ꯀꯥꯏꯗꯒꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯊꯥꯡꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯝꯃꯤꯅꯣ? ꯄꯤꯡꯅ ꯐꯤꯡꯉꯤꯕ, ꯆꯥꯅ ꯊꯤꯔꯤꯕ, ꯃꯥꯅ ꯊꯥꯡ ꯂꯪꯕ ꯑꯗꯒꯤ ꯃꯥꯅꯒ ꯂꯪꯕ ꯀꯥꯞꯄ ꯇꯦꯟꯁꯦ ꯄꯥꯗꯅꯤꯡꯉꯥꯏ ꯑꯗꯒꯤ ꯌꯨꯡꯗꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯥꯅꯤ." ꯅꯨꯄꯥ ꯑꯃꯅ, "ꯃꯈꯨꯠ ꯆꯨꯝꯕꯩ ꯋꯥꯗꯤ ꯃꯣꯏꯒꯤ ꯋꯥꯡꯈ꯭ꯔꯕ ꯌꯣꯡꯆꯥꯛꯇꯣ ꯇꯦꯟꯅ ꯀꯥꯞꯄꯒ ꯍꯦꯝꯃꯤ ꯀꯩꯅꯣ, ꯑꯗꯨꯁꯨ ꯌꯣꯡꯆꯥꯛ ꯆꯔꯣꯡꯗꯨꯒꯤ ꯍꯦꯛ ꯃꯈꯣꯛꯇ." ꯑꯇꯩꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯈꯪꯗꯦ, ꯊꯥꯡ ꯇꯝꯕꯤꯌꯨꯅ ꯍꯥꯏꯅꯔꯨꯕꯅ ꯐꯗꯣꯏꯔꯥ? ꯑꯗꯨꯁꯨ ꯌꯥꯔꯛꯑꯣꯏꯅꯦ. ꯃꯥꯅ ꯊꯥꯡ ꯇꯥ ꯇꯝꯕꯤꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯇꯣꯞꯄꯦꯕ, ꯊꯋꯥꯏ ꯌꯥꯎꯏ, ꯍꯩꯁꯤꯡꯉꯤ. ꯑꯗꯨꯒ ꯃꯤ 10ꯗꯒꯤ ꯍꯦꯟꯅꯁꯨ ꯃꯥꯗꯤ ꯇꯝꯗꯦꯗꯣ. ꯑꯩꯈꯣꯏꯅ ꯇꯝꯅꯤꯡꯂꯤꯁꯤꯅ ꯏꯃꯥ ꯂꯩꯃꯒ ꯊꯝꯕꯥꯜꯅꯨꯒ ꯎꯅꯤꯡꯕꯒꯤꯅꯤꯗꯣ. ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯅ ꯀꯩꯊꯦꯜ ꯆꯌꯣꯜ ꯑꯃꯗ ꯑꯃꯨꯛ ꯀꯩꯊꯦꯜ ꯀꯥꯔꯛꯄꯗꯣ, ꯃꯗꯨꯗ ꯉꯥꯏꯔꯒ ꯌꯦꯡꯖꯕ ꯇꯥꯕꯅꯤꯅꯦ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯈꯨꯔꯥꯏ ꯌꯥꯏꯃꯅ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯌꯥꯝ ꯊꯤꯅ ꯇꯧꯕꯤꯔꯒ ꯇꯥꯟꯊꯣꯛꯈꯤꯕꯗꯣ, ꯃꯗꯨꯒꯤ ꯃꯔꯝꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯝꯇꯅ ꯈꯪꯗ꯭ꯔꯤꯀꯣ?" "ꯍꯣꯏꯅꯦ, ꯃꯃꯤꯡꯗꯨ ꯀꯔꯤꯕ?" "ꯅꯤꯡꯊꯦꯝ ꯍꯥꯏꯕ." ꯅꯨꯄꯥ ꯑꯃꯅ, "ꯍꯣꯏ, ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯅꯤꯡꯊꯦꯝꯗꯣ, ꯃꯕꯨꯡ ꯃꯧꯄꯥ ꯑꯣꯟꯊꯣꯛꯅ ꯐꯕꯗꯣ, ꯌꯥꯝ ꯐꯕꯗꯣ. ꯃꯥ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯣꯖꯥ ꯌꯥꯏꯃꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯍꯩꯁꯤꯡꯕ ꯍꯦꯜꯂꯛꯄꯗꯒꯤ ꯏꯀꯥꯏꯔꯛꯄꯒ ꯑꯇꯩꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯛꯄꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯣꯏꯗꯣꯏꯅꯤꯅꯦ. ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯅꯩ. ꯑꯗꯨꯒ ꯑꯩꯅ ꯈꯪꯕꯗꯗꯤ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯅ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯤꯕꯤ ꯊꯝꯕꯥꯜꯅꯨꯒ ꯅꯤꯡꯊꯦꯝꯒ ꯇꯨꯃꯤꯟꯅ ꯃꯔꯤ ꯂꯩꯅꯔꯛꯄꯗꯒꯤ ꯌꯥꯏꯃꯒ ꯃꯃꯥ ꯂꯩꯃꯒꯅ ꯈꯪꯂꯛꯄꯗꯒꯤꯅꯦ, ꯃꯃꯥ ꯂꯩꯃꯒ ꯃꯄꯥ ꯌꯥꯏꯃꯗꯨꯒ ꯇꯥꯟꯅꯔꯒ ꯇꯥꯟꯊꯣꯛꯈꯤꯕ ꯑꯣꯏꯗꯣꯏꯅꯤ. ꯈꯪꯗ꯭ꯔꯦꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯦ. ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯣ ꯐꯗꯤ ꯐꯕꯅꯤ ꯍꯥꯏ. ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯐꯩ, ꯑꯗꯨꯒ ꯌꯥꯏꯃꯗꯒꯤꯁꯨ ꯃꯥꯅ ꯍꯦꯟꯅ ꯍꯩ. ꯑꯗꯨꯒꯤ ꯀꯜꯂꯛꯇꯅ ꯇꯥꯟꯊꯣꯛꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯨꯒ ꯅꯤꯡꯊꯦꯝꯕꯨ ꯄꯥꯝꯗꯕ, ꯅꯨꯡꯁꯤꯗꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯤ ꯑꯃꯇ ꯂꯩꯔꯝꯃꯣꯏ. ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯅꯤꯡꯊꯦꯝꯗꯣ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯂꯩꯔꯝꯒꯅꯤ?
ꯃꯥꯗꯤ ꯃꯃꯥ ꯃꯄꯥ ꯃꯌꯨꯝ ꯃꯀꯩꯁꯨ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯅꯤ ꯍꯣꯏꯅꯦ ꯃꯥꯒꯤ ꯈꯜꯂꯨꯔꯗꯤ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯤꯡꯊꯦꯝꯒꯤ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯃꯃꯥ ꯃꯆꯥꯁꯦ ꯍꯜꯂꯛꯏꯅꯤ ꯀꯩꯅꯣ ꯅꯪꯅ ꯅꯇꯤꯟ ꯇꯥꯛꯒ ꯌꯦꯡꯉꯤꯗꯨꯕꯣ ꯌꯥꯏꯃꯅ ꯈꯪꯈ꯭ꯔꯗꯤ ꯅꯔꯩꯗꯣ ꯀꯛꯈ꯭ꯔꯅꯤꯅꯦ ꯍꯩꯀ꯭ꯔꯨ ꯎꯝꯕꯩꯅꯦꯍꯦ ꯃꯣꯏꯁꯨꯕ ꯚꯥꯞꯇꯤ ꯅꯃꯤꯠ ꯈꯨꯌꯦꯡꯗꯨꯗꯤ ꯍꯩꯀ꯭ꯔꯨ ꯎꯝꯕꯩ ꯅꯠꯇꯦꯗꯅ ꯃꯃꯥ ꯂꯩꯃꯅ ꯕꯦꯝꯃ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯒꯅꯨꯀꯣ ꯆꯨꯝꯅꯅꯦ ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯝ ꯆꯠꯂꯣ ꯍꯣꯏ ꯃꯥ ꯂꯩꯃꯒ ꯊꯝꯕꯥꯜꯅꯨꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯌꯨꯝ ꯇꯥꯟꯅ ꯆꯠꯈꯤ ꯅꯨꯄꯥ ꯑꯇꯩꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯃꯃꯥ ꯃꯆꯦ ꯃꯇꯨꯁꯤꯡꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯄꯨꯁꯤꯟꯈꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤ ꯂꯣꯏꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯊꯝꯕꯥꯜꯅꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯇꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ ꯇꯥꯅꯤꯡꯊꯦꯝ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ ꯅꯆꯜꯒꯤ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯅꯄꯤꯔ ꯆꯦꯟꯗꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯤꯕꯗꯨꯕꯣ ꯃꯃꯥ ꯂꯩꯃꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯆꯥꯕꯨ ꯀꯩꯗꯧꯔꯦ ꯍꯥ ꯍꯥꯏꯌꯣ ꯏꯆꯥ ꯀꯩꯗꯧꯔꯒꯦꯃꯤ ꯉꯁꯤꯁꯨ ꯅꯪꯒꯤ ꯗꯥ ꯅꯤꯡꯊꯦꯝꯗꯣ ꯃꯪꯂꯥꯟꯗ ꯎꯔꯝꯕ꯭ꯔꯣ ꯍꯣꯏ ꯃꯥ ꯗꯥ ꯅꯤꯡꯊꯦꯝꯗꯣ ꯉꯁꯤꯁꯨ ꯀꯞꯂꯝꯃꯤꯕ ꯃꯥ ꯌꯥꯝꯅ ꯋꯥꯔꯕ ꯃꯥꯜꯂꯤꯕ ꯀꯞꯀꯅꯨꯁꯦ ꯅꯄꯥꯅ ꯇꯥꯔꯗꯤꯅꯦ ꯁꯥꯎꯔꯒ ꯑꯃꯨꯛ ꯀꯩꯀꯩꯅꯣ ꯈꯪꯂꯛꯀꯅꯤ ꯁꯤ ꯏꯃꯥꯅꯦ ꯏꯆꯥꯒꯤ ꯄꯤꯁꯤ ꯇꯩꯊꯣꯛꯀꯦ ꯅꯤꯡꯊꯦꯝꯗꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯈ꯭ꯔꯕꯤꯗ ꯏꯃꯥꯗꯒꯤ ꯍꯦꯟꯖꯗꯕꯅꯤꯀꯣ ꯏꯃꯥ ꯅꯪ ꯑꯃꯨꯛ ꯀꯞꯄꯕꯣ ꯀꯥꯎꯕ ꯉꯝꯗꯦꯅꯦ ꯏꯆꯥ ꯅꯤꯡꯊꯦꯝꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯊꯃꯣꯏꯁꯨ ꯌꯥꯝꯅ ꯁꯦꯡꯖꯕꯅꯤꯅꯦ ꯏꯃꯥ ꯏꯆꯥꯅ ꯅꯨꯡꯁꯤꯃꯟꯗꯅ ꯃꯥꯒꯤ ꯋꯥꯖꯔꯤꯕ ꯄꯨꯟꯁꯤꯗꯨꯗ ꯍꯦꯟꯅ ꯋꯥꯍꯟꯕꯤꯈ꯭ꯔꯦꯗꯅ ꯏꯃꯥ ꯗꯥ ꯅꯤꯡꯊꯦꯝꯗꯣ ꯍꯧꯖꯤꯛ ꯀꯔꯥꯏꯗ ꯀꯅꯥꯒꯤꯗ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯃꯌꯨꯝ ꯃꯀꯩꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯗꯥ ꯅꯤꯡꯊꯦꯝꯗꯣ ꯑꯉꯥꯎꯕꯒꯨꯝꯅ ꯎꯈꯥ ꯋꯥꯈꯥꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯈꯨꯜꯂꯒ ꯆꯥꯗꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯏꯃꯥ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯏꯔꯝꯗꯕ ꯑꯣꯏꯁꯅꯨ ꯃꯥꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥ ꯑꯃꯅ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯕ ꯑꯣꯏꯁꯅꯨ ꯌꯥꯏꯃꯅ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯀꯞꯄꯤꯗꯨ ꯌꯨꯝꯁꯤꯗ ꯀꯅꯥ ꯁꯤꯔꯒꯦ ꯍꯥ ꯌꯥꯝꯅ ꯀꯞꯅꯤꯡꯕ꯭ꯔꯣ ꯃꯄꯥꯟꯗ ꯀꯞꯄꯨꯒꯦꯔꯣ ꯏꯕꯦꯝꯃ ꯅꯄꯥꯁꯤꯃꯨꯛ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯁꯤ ꯅꯣꯡꯁꯨ ꯉꯥꯟꯗꯧꯔꯦ ꯉꯥꯏꯍꯥꯛ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯣ ꯀꯅꯥꯝꯇ ꯀꯞꯇꯤꯌꯦ ꯃꯣꯏ ꯃꯄꯥꯒꯤ ꯅꯥꯁꯦ ꯁꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯁꯨ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯑꯩ ꯍꯧꯒꯠꯂꯛꯂꯕꯗꯤꯅꯦ ꯅꯃꯥ ꯅꯆꯥ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯀꯣ ꯏꯃꯥ ꯑꯩ ꯇꯨꯝꯕ ꯌꯥꯔꯣꯏ ꯑꯩ ꯍꯧꯒꯠꯂꯒꯦ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯅꯦ ꯅꯪꯕꯣ ꯁꯤ ꯉꯥꯏꯍꯥꯛ ꯇꯨꯝꯂꯣ ꯂꯥꯛꯑꯣ ꯏꯃꯥ ꯁꯨꯝꯕꯤꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯟꯗꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯌꯥꯏꯃ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯃꯄꯥꯟꯗ ꯈꯣꯡꯂꯩꯇꯨꯅ ꯊꯣꯛꯂꯛꯎꯅꯦ ꯑꯝꯇ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯑꯁꯤꯅꯁꯨ ꯊꯥꯡ ꯇꯥꯒꯤ ꯑꯍꯩꯕ ꯑꯣꯖꯥꯅꯤ ꯀꯥꯏꯅ ꯊꯥꯖꯈꯤꯗ꯭ꯔꯗꯩꯗꯤ ꯑꯃꯅꯕꯨ ꯂꯝꯗꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯄꯤꯕ ꯑꯗꯨꯒ ꯀꯅꯥꯅꯕꯨ ꯏꯅꯤꯡꯊꯧꯗ ꯂꯝꯗꯥꯁꯤꯗ ꯌꯥꯝꯅ ꯍꯩꯕ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯖꯤꯜꯂꯛꯏꯅꯣꯅꯦ ꯊꯝꯕꯥꯜꯅꯨꯅ ꯏꯃꯥ ꯃꯄꯥꯟꯗ ꯏꯄꯥ ꯀꯧꯔꯤꯕꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯅꯄꯥꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯧꯒꯠꯈ꯭ꯔꯦꯅꯦ ꯁꯣꯏꯗꯅ ꯃꯅꯤꯡꯗ ꯊꯣꯛꯂꯝꯃꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯀꯅꯥꯅꯣ ꯌꯦꯡꯂꯨꯒꯦ ꯅꯪ ꯅꯄꯥꯗ ꯄꯥꯎ ꯄꯤꯔꯨꯁꯣ ꯍꯣꯏ ꯏꯃꯥ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯅꯦ ꯌꯥꯏꯃ ꯏ ꯊꯣꯡꯗꯤ ꯍꯥꯡꯗꯣꯔꯤꯍꯦ ꯀꯅꯥꯅꯣ ꯂꯥꯟꯃꯤꯁꯤꯡꯂꯅꯦ ꯍꯩꯃꯥ ꯑꯉꯝꯕꯁꯤꯡ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯃꯣꯏ ꯃꯄꯥꯗꯣ ꯃꯅꯤꯡꯗ ꯏꯔꯨ ꯃꯥꯏꯊꯖꯔꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯁꯨ ꯌꯥꯏ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯃꯥ ꯂꯩꯃ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯅꯔꯝꯃꯤ ꯂꯥꯟꯃꯤ ꯑꯃꯅ ꯏꯁ ꯁꯛꯇꯝꯁꯤꯗꯤ ꯇꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯌꯨꯝꯗ ꯑꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯐꯖꯕꯤ ꯅꯨꯄꯤ ꯊꯣꯛꯂꯛꯀꯅꯤꯒꯁꯦ ꯑꯩꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦꯅꯦ ꯑꯇꯩꯗꯨꯅ ꯐꯖꯩꯌꯦ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯗꯅ ꯈꯖꯥꯏ ꯑꯅꯤꯁꯤꯅ ꯇꯉꯥꯡꯅꯗꯅ ꯐꯖꯈ꯭ꯔꯦꯗ ꯊꯝꯕꯥꯜꯅꯨꯅ ꯏꯃꯥ ꯀꯅꯥꯅꯣ ꯏꯄꯥꯗꯣ ꯊꯣꯛꯂꯒꯦꯅ ꯍꯥꯏꯔꯕꯅꯤ ꯕꯦꯝꯃ ꯅꯪ ꯏꯃꯨꯡꯗꯅꯦ ꯌꯥꯝ ꯊꯨꯅ ꯆꯪꯉꯨ ꯆꯠꯂꯣ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯩꯁ ꯑꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛ ꯐꯖꯩꯅꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯌꯨꯝꯁꯤꯕꯨ ꯂꯩꯔꯩꯄꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯂꯩꯐꯝ ꯌꯨꯝꯒ ꯑꯣꯏꯔꯖꯥꯠꯂꯣ ꯉꯥꯏꯈꯣ ꯆꯪꯈꯤꯅꯣ ꯅꯣꯏ ꯑꯅꯤ ꯅꯆꯤꯟ ꯅꯅꯥꯎꯔꯥ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯤꯔꯝꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯌꯨꯝꯅ ꯀꯩꯒꯗꯤ ꯄꯥꯟꯗ꯭ꯔꯤꯀꯣ ꯄꯥꯜꯂꯁꯨ ꯀꯥꯏꯗꯦꯗ ꯉꯁꯤꯗꯒꯤ ꯈꯥꯏꯅꯍꯜꯂꯝꯃꯒꯦ ꯌꯥꯏꯃꯅ ꯀꯅꯥꯅꯣ ꯃꯃꯥ ꯅꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯕꯤꯔꯕꯅꯣ ꯂꯥꯟꯃꯤ ꯑꯃꯅ ꯉꯥꯏꯈꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯔꯥ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦ
ꯏꯅꯤꯡꯊꯧꯗ ꯅꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯄꯤꯔꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯀꯣꯅꯨꯡꯗ ꯐꯝꯅꯥꯏꯕ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯅ ꯉꯥꯟꯊꯣꯏꯔꯒꯅꯦ ꯂꯩꯕ ꯌꯥꯔꯅꯤꯅꯦ ꯏꯌꯥ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯌꯥꯏꯃ ꯑꯩꯉꯣꯟꯗ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯅꯣꯏ ꯍꯧꯖꯤꯛ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯕꯁꯨ ꯌꯥꯏꯃꯒꯤ ꯈꯨꯠꯇ ꯅꯊ꯭ꯋꯥꯏꯁꯤꯡꯗꯣ ꯃꯥꯡꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯁ ꯃꯑꯣꯡꯒꯗꯤ ꯌꯥꯏꯅꯦ ꯃꯁꯤꯒꯤ ꯑꯣꯖꯥꯁꯦ ꯊꯥꯡ ꯇꯥꯗꯤ ꯈꯔꯗꯤ ꯍꯩꯔꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯩꯈꯣꯏꯗꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏꯁꯦ ꯏꯆꯝ ꯆꯝꯅꯅꯦ ꯂꯥꯟꯃꯤ ꯍꯦꯛꯇ ꯑꯣꯏꯔꯛꯄ ꯅꯠꯇꯦ ꯃꯌꯥꯝꯗꯒꯤ ꯈꯟꯒꯠꯂꯒ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯂꯥꯟꯒꯤ ꯁꯔꯤꯠ ꯁꯔꯥꯛ ꯇꯝꯕ ꯂꯣꯏꯔꯒ ꯂꯥꯟꯃꯤꯁꯦ ꯑꯣꯏꯔꯛꯂꯤꯕꯅꯤ ꯅꯪꯅ ꯁꯤꯗ ꯑꯉꯥꯡ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯆꯩꯇꯦꯛ ꯆꯩꯅꯥꯎ ꯈꯔ ꯍꯥꯏꯔꯒ ꯍꯩꯄꯥ ꯁꯥꯕꯗꯣ ꯑꯩꯈꯣꯏꯗꯗꯤ ꯌꯥꯔꯣꯏꯀꯣ ꯂꯥꯟꯃꯤ ꯈꯔ ꯐꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤ ꯂꯥꯛꯏꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗꯤ ꯁꯤꯟꯅꯕ ꯊꯕꯛꯇꯣ ꯁꯠ ꯁꯠ ꯇꯧꯗꯨꯅ ꯀꯣꯅꯨꯡꯗ ꯍꯟꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯇꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯆꯝꯐꯨꯠ ꯀꯨꯝꯂꯕ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯂꯥꯟꯃꯤ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯀꯥꯎꯔꯦꯍꯦ ꯍꯩ ꯏꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯛꯄ ꯊꯕꯛꯇꯨꯁꯨ ꯇꯧꯅꯤ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯅꯤꯁꯤꯕꯨꯁꯨ ꯏꯅꯤꯡꯊꯧꯅ ꯑꯣꯏꯅꯕ ꯄꯨꯕꯤꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯍꯔꯥꯎꯗꯅ ꯑꯩꯈꯣꯏꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯂꯪꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯃꯗꯨ ꯅꯪ ꯄꯥꯝꯗ꯭ꯔꯣ ꯑꯃꯅ ꯃꯁꯤꯕꯨ ꯂꯥꯟꯃꯤ ꯀꯃꯥꯏꯅ ꯑꯣꯏꯔꯤꯅꯣ ꯈꯪꯗꯦꯅꯦ ꯌꯥꯏꯃꯅ ꯅꯣꯏ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯃꯤꯁꯇꯒꯤ ꯊꯣꯛꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯌꯥꯏꯃꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯅꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯍꯩ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯋꯥ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ ꯑꯥ ꯂꯥꯞꯅ ꯀꯣꯅꯨꯡꯗꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯌꯥꯏꯐꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯂꯥꯞꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯁꯦ ꯏꯅꯤꯡꯊꯧꯅ ꯅꯪꯁꯦ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯄꯥꯎꯁꯦ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯃꯗꯨꯒꯤꯅꯦ ꯃꯇꯤꯛ ꯆꯥꯕ ꯃꯃꯜ ꯏꯅꯤꯡꯊꯧꯅ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕꯅꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯛꯅꯤ ꯌꯥꯗꯦ ꯉꯝꯂꯣꯏ ꯇꯜꯂꯤ ꯍꯥꯏꯕꯗꯣ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯦꯛ ꯍꯥꯏꯕꯗꯅꯦ ꯅꯪ ꯑꯗꯨꯝ ꯁꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯇꯜꯂꯤ ꯀꯥꯏꯅ ꯍꯥꯏꯕ ꯐꯥꯎꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯔꯝꯗꯤꯅꯦ ꯅꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯑꯅꯤꯁꯦ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯝꯕꯒꯤ ꯍꯩ ꯅꯪ ꯅꯨꯡꯉꯥꯏꯗꯧꯔꯝꯅꯤꯅꯦ ꯅꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯆꯥꯅꯨꯄꯤ ꯐꯖꯕꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯅꯪ ꯃꯔꯤ ꯌꯥꯅꯗꯧꯅꯤꯅꯦ ꯂꯥꯟꯃꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯔꯣ ꯏꯅꯤꯡꯊꯧꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯤꯔꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯌꯥꯏꯃꯗꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯟꯃꯤ ꯑꯃꯗꯨ ꯁꯒꯣꯜꯗꯒꯤ ꯆꯤꯡꯊꯗꯨꯅ ꯐꯨꯔꯝꯃꯤ ꯂꯥꯟꯃꯤ ꯑꯇꯩꯗꯨ ꯁꯒꯣꯜꯗꯒꯤ ꯆꯣꯡꯊꯔꯒ ꯌꯥꯏꯃꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯔꯕ ꯌꯥꯏꯃꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯊꯥꯡ ꯑꯃ ꯃꯨꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯇꯥꯅ ꯇꯥꯅꯗꯅ ꯌꯥꯜꯂꯝꯃꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯈꯔ ꯐꯕ ꯂꯥꯟꯃꯤꯗꯨꯅ ꯌꯥꯏꯃꯗ ꯂꯥꯎꯔꯝꯃꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯤ ꯏꯪꯉꯪꯅ ꯌꯦꯡꯅꯔꯝꯃꯤ ꯈꯔ ꯐꯕ ꯂꯥꯟꯃꯤꯗꯨꯅ ꯏꯌꯥꯝꯕ ꯌꯥꯏꯃ ꯅꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯄꯨꯗꯨꯅ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯣ ꯁꯣꯏꯗꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯅꯤ ꯑꯗꯨꯅ ꯆꯦꯜꯍꯧꯔꯣ ꯃꯃꯥ ꯕꯦꯃꯥ ꯄꯨꯕ ꯌꯥꯕ ꯅꯥꯐꯤ ꯅꯔꯣꯜ ꯈꯔ ꯊꯨꯅ ꯌꯣꯝꯁꯤꯜꯂꯨ ꯑꯗꯨꯒꯅꯦ ꯅꯃꯥ ꯅꯆꯥꯅꯦ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯒꯅꯤ ꯑꯗꯨꯅ ꯊꯨꯔꯣ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯤ ꯄꯨꯔꯒ ꯃꯐꯝꯁꯤꯗꯒꯤ ꯂꯥꯞꯅ ꯆꯦꯟꯈ꯭ꯔꯣ ꯁꯅꯥ ꯂꯤꯛ ꯂꯩꯁꯤꯡꯗꯨꯁꯨꯅꯦ ꯂꯣꯏꯅ ꯄꯨꯔꯣꯅꯦ ꯃꯃꯥ ꯊꯨꯅ ꯆꯠꯈ꯭ꯔꯣꯅꯦ ꯃꯣꯏ ꯃꯄꯥꯗꯤ ꯂꯥꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯄꯥꯕ ꯌꯥꯎꯗꯅꯗꯤ ꯑꯩ ꯆꯦꯜꯂꯣꯏꯌꯦ ꯏꯃꯥ ꯏꯄꯥꯒꯤ ꯕꯦꯝꯃ ꯍꯧꯖꯤꯛꯅꯦ ꯅꯤꯡꯉꯥꯏ ꯇꯧꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯆꯠꯂꯣ ꯅꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯦꯟꯈ꯭ꯔꯣ ꯏꯄꯥꯅꯦ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ ꯃꯃꯥ ꯊꯨꯔꯣꯅꯦ ꯅꯪꯕꯣ ꯃꯃꯥ ꯂꯩꯃꯅ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯕꯣ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯁꯤ ꯄꯨꯔꯒ ꯏꯃꯥ ꯏꯆꯥ ꯀꯔꯥꯏꯗ ꯆꯦꯜꯂꯣ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯅꯤꯅ ꯃꯣꯏ ꯃꯄꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯜꯂꯒ ꯃꯣꯏ ꯃꯄꯥꯅ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯑꯗꯨꯒ ꯏꯃꯥ ꯏꯆꯥꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯗꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯐꯪꯒꯅꯤ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯁꯣꯏꯗꯅ ꯐꯪꯈꯤꯅꯤ ꯃꯇꯝꯗꯨꯗꯅ ꯏꯃꯥ ꯏꯆꯥꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ ꯊꯝꯕꯥꯜꯅꯨꯅ ꯕꯥꯕꯥ ꯏꯃꯥꯒꯤ ꯏꯕꯥꯅꯤ ꯕꯥꯕꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯣꯏ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯃꯤꯟꯅꯁꯤ ꯃꯥꯏꯊꯤꯔꯕꯁꯨ ꯊꯋꯥꯏ ꯊꯥꯔꯒ ꯃꯥꯏꯊꯤꯃꯤꯟꯅꯁꯤ ꯕꯥꯕꯥ ꯑꯣ ꯏꯄꯥꯒꯤ ꯕꯦꯝꯃ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ ꯅꯣꯏ ꯑꯅꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯦ ꯑꯐꯕ ꯅꯤꯡꯊꯧ ꯅꯠꯇꯦꯅꯦ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯕ ꯌꯥꯗꯕ ꯅꯤꯡꯊꯧꯅꯤꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯅꯣꯏ ꯑꯅꯤꯕꯨ ꯐꯪꯈ꯭ꯔꯕꯗꯤ ꯀꯔꯤ ꯃꯑꯣꯡꯗ ꯁꯔꯥꯛ ꯇꯝꯒꯅꯤ ꯍꯥꯏꯕ ꯅꯣꯏ ꯑꯅꯤꯗꯤ ꯈꯪꯂꯣꯏꯅꯦ ꯃꯃꯥ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯆꯠꯂꯨ ꯊꯨꯅ
ꯑꯩꯒꯤꯗꯃꯛꯇꯅꯦ ꯅꯃꯥꯅ ꯆꯥꯗ ꯋꯥꯒꯅꯨ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯅꯣꯏꯅꯤ ꯀꯥꯎꯒꯅꯨ ꯑꯗꯨꯕꯨ ꯅꯣꯏꯅꯤꯅ ꯌꯨꯝꯁꯤ ꯂꯩꯔꯕꯗꯤꯅꯦ ꯑꯩ ꯃꯣꯏꯒ ꯃꯥꯌꯣꯛꯅꯕ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯍꯦꯛ ꯅꯃꯥꯅ ꯆꯥꯗ ꯋꯥꯔꯤ ꯇꯧꯕ ꯑꯩꯒ ꯍꯧꯃꯤꯟꯅꯔꯛꯄ ꯑꯩꯒꯤ ꯃꯔꯨꯞ ꯁꯅꯥꯇꯣꯝꯕꯗꯣ ꯃꯥ ꯈꯪꯉꯤꯗꯅ ꯃꯥꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯃꯇꯝ ꯈꯔ ꯃꯣꯏꯗ ꯂꯣꯠꯇꯨꯅ ꯑꯩꯈꯣꯏ ꯂꯩꯔꯝꯃꯨꯀꯣ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ ꯌꯥꯏꯃꯅ ꯃꯃꯥ ꯂꯩꯃꯒ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯒꯗꯨ ꯅꯝꯗꯅ ꯆꯦꯜꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯌꯥꯏꯃꯅ ꯈꯨꯜ ꯂꯩꯀꯥꯏꯗꯁꯨ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯀꯤꯕꯅ ꯀꯅꯥꯅꯁꯨ ꯌꯥꯏꯃꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯝꯗꯦ ꯌꯥꯏꯃ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯊꯟꯇ ꯌꯨꯝ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯟꯃꯤ ꯈꯔꯗꯨꯅ ꯅꯤꯡꯊꯧꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯌꯥꯏꯃꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯏꯃ ꯃꯥꯏꯊꯤꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯐꯥꯔꯒ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤ ꯈꯔꯗꯤ ꯃꯃꯥ ꯃꯆꯥꯗꯨ ꯊꯤꯗꯨꯅ ꯑꯃꯨꯛꯁꯨ ꯂꯩꯍꯧꯔꯝꯃꯤ ꯌꯥꯏꯃꯒꯤ ꯃꯔꯨꯞ ꯁꯅꯥꯇꯣꯝꯕꯅ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯏꯇꯩꯃ ꯂꯩꯃ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯔꯨꯞ ꯌꯥꯏꯃꯗꯨꯗꯤ ꯃꯊꯟꯇ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯇꯨꯈ꯭ꯔꯦꯗ ꯇꯧꯗꯣꯔꯤꯁꯦ ꯑꯗꯨꯕꯨꯅꯦ ꯏꯇꯩꯃꯒ ꯏꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯒꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨꯀꯣ ꯇꯧꯕꯇꯕꯨ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟꯗꯗꯤ ꯊꯣꯛꯄꯤꯒꯅꯨ ꯑꯩꯅ ꯄꯥꯎ ꯂꯧꯅꯕ ꯊꯥꯈꯤꯕ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯜꯂꯛꯇꯦꯗ ꯃꯃꯥ ꯑꯩꯈꯣꯏ ꯁꯅꯥꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤ ꯃꯣꯏ ꯃꯄꯥ ꯊꯝꯕꯥꯜꯅꯨꯅ ꯏꯃꯥ ꯑꯩꯒꯤ ꯏꯄꯥꯗꯣ ꯈꯨꯗꯣꯡꯊꯤꯕ ꯀꯩꯁꯨ ꯊꯣꯛꯑꯝꯃꯣꯏꯗ꯭ꯔꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯏꯃꯥ ꯅꯄꯥ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯌꯦ ꯁꯅꯥꯇꯣꯝꯕꯅ ꯏꯆꯥꯅꯨꯄꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯅꯦ ꯀꯞꯀꯅꯨꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯌꯥꯏꯃꯁꯦ ꯏꯆꯝ ꯆꯝꯕ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯃꯥꯏꯊꯤꯒꯗꯕ ꯃꯤ ꯅꯠꯇꯦꯅꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯥꯟꯃꯤ ꯆꯥꯝꯃ ꯂꯥꯛꯂꯕꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯔꯨꯞ ꯌꯥꯏꯃꯅꯤꯅꯦ ꯃꯆꯥꯅꯨꯄꯥ ꯁꯅꯥꯅ ꯄꯥꯕꯥ ꯀꯩꯗꯧꯔꯦ ꯁꯅꯥ ꯀꯔꯤ ꯄꯥꯎ ꯂꯩꯍꯧꯕꯒꯦ ꯊꯨꯅ ꯇꯝꯃꯨꯅꯤ ꯏꯄꯥꯗ ꯄꯥꯕꯒꯤ ꯃꯔꯨꯞ ꯊꯧꯅꯥ ꯐꯕ ꯌꯥꯝꯅ ꯍꯩꯕꯗꯣ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯔꯒ ꯄꯨꯜꯂꯒ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯦꯅꯦ ꯑꯗꯨꯒ ꯃꯣꯏꯅꯤꯁꯤ ꯐꯥꯅꯕꯁꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯥꯜꯂꯤ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯦ ꯄꯥꯕꯒꯤ ꯃꯔꯨꯞꯇꯨꯁꯨ ꯄꯪꯕꯒꯤꯅꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯕꯨ ꯊꯥꯡꯅ ꯌꯥꯜꯂꯒ ꯍꯥꯠꯀꯦꯟ ꯇꯥꯟꯅꯩ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯅꯗꯤ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯑꯗꯨꯝ ꯇꯥꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯄꯥꯕꯒꯤ ꯃꯔꯨꯞ ꯌꯥꯏꯃꯗꯣ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥꯅꯤ ꯀꯥꯏꯅ ꯈꯔ ꯁꯛ ꯇꯥꯈꯠꯄ ꯃꯥꯜꯂꯤꯅꯤ ꯃꯌꯨꯝꯗ ꯅꯨꯄꯥ ꯅꯍꯥꯀꯁꯦ ꯑꯃꯠꯇ ꯆꯪꯍꯟꯗꯕꯤꯒꯤ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯋꯥꯔꯤ ꯈꯪꯗꯅꯅꯦ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦꯕꯀꯣ ꯑꯩꯈꯣꯏ ꯄꯥꯕꯒꯤꯗꯤ ꯑꯩꯅ ꯁꯨꯝꯕ ꯋꯥ ꯑꯃ ꯍꯥꯏꯔꯨꯔꯕ ꯇꯨꯃꯤꯟ ꯂꯩꯌꯨꯒ ꯆꯠꯈ꯭ꯔꯣꯒ ꯑꯗꯨꯝ ꯍꯥꯏꯔꯗꯧꯅꯤ ꯑꯗꯣ ꯏꯗꯣꯝꯆꯥꯒ ꯏꯆꯟ ꯊꯝꯕꯥꯜꯅꯨꯒꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯕꯁꯨ ꯏꯔꯥꯡꯗꯤ ꯑꯗꯨꯝ ꯊꯣꯛꯂꯅꯤꯀꯣ ꯍꯥꯏꯗꯤ ꯁꯛꯁꯦ ꯐꯖꯃꯟꯈ꯭ꯔꯦꯕ ꯑꯩ ꯐꯥꯎꯕ ꯏꯆꯜ ꯊꯝꯕꯥꯜꯅ ꯎꯔꯨꯕꯗꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗ꯭ꯔꯦ ꯁꯨꯝ ꯍꯥꯏꯕꯅꯤꯀꯣ ꯄꯥꯕ ꯁꯅꯥꯇꯣꯝꯕꯅ ꯅꯪ ꯏꯄꯥꯒꯤ ꯈꯨꯄꯥꯛ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯥ ꯑꯗꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯀꯅꯥꯅ ꯇꯥꯛꯄꯤ ꯇꯝꯃꯤ ꯌꯥꯔꯦꯗ ꯑꯉꯥꯡꯗ ꯄꯪꯆꯩ ꯆꯩꯕꯤꯔꯅꯨ ꯃꯣꯏ ꯃꯄꯥꯁꯨ ꯊꯋꯥꯏ ꯌꯥꯎꯃꯟꯈ꯭ꯔꯦ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ ꯏꯁ ꯃꯃꯥ ꯅꯪꯃꯛꯅꯁꯨ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯗ ꯊꯝ ꯇꯥꯔꯗꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯦꯝꯅ ꯊꯥꯈꯤꯗ꯭ꯔꯣ ꯏꯆꯥꯅꯨꯄꯥ ꯁꯅꯥꯗꯤ ꯍꯥꯟꯅꯗꯒꯤ ꯁꯛꯇꯥꯈ꯭ꯔꯒ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯗꯨꯝ ꯏꯁꯤ ꯁꯤꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯆꯍꯤꯕꯨꯗꯤ ꯑꯩꯅ ꯍꯜꯂꯝꯕꯁꯨ ꯌꯥꯏ ꯏꯆꯦꯒ ꯏꯆꯥꯅꯨꯄꯤꯒꯁꯨ ꯄꯥꯡꯃꯟꯈ꯭ꯔꯦ ꯀꯣꯅꯨꯡꯗ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯉꯥꯟꯊꯣꯏꯔꯒ ꯂꯩꯕꯤꯕ ꯌꯥꯕꯗꯣ ꯀꯩ ꯀꯥꯟꯅꯕ ꯐꯖꯔꯦꯅ ꯅꯄꯜ ꯀꯥꯕꯤꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯆꯦ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯊꯝꯕꯥꯜꯅꯨꯅ ꯏꯃꯥ ꯆꯠꯂꯁꯤ ꯌꯨꯝꯗ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯅꯥꯇꯣꯝꯕ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯁꯤ ꯅꯣꯏꯅ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛ ꯋꯥꯕꯤꯔꯤꯕꯁꯦ ꯏꯃꯥ ꯏꯆꯥꯅ ꯄꯨꯟꯁꯤꯗ ꯀꯥꯎꯗꯕ ꯑꯣꯏꯒꯦꯀꯣ ꯁꯅꯥꯇꯣꯝꯕꯅ ꯑꯣ ꯀꯥꯏꯈ꯭ꯔꯦꯗ ꯁꯅꯥꯅ ꯊꯝꯕꯥꯜꯅꯨꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗ ꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯕꯨ ꯊꯥꯗꯣꯛꯈ꯭ꯔꯗ꯭ꯔꯅꯦ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯁꯑꯣꯡ ꯁꯥꯗꯥ ꯌꯥꯝꯅ ꯐꯖꯕ ꯃꯁꯥꯗ ꯊꯥꯡꯇꯦꯟ ꯇꯥꯅ ꯆꯤꯡꯕ ꯌꯥꯎꯔꯕ ꯅꯨꯄꯥ ꯑꯃ ꯃꯔꯦꯡ ꯐꯜꯂꯗꯨꯅ ꯃꯃꯥ ꯂꯩꯃꯒ ꯊꯝꯕꯥꯜꯅꯨꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯃꯣꯏ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕꯗꯨ ꯏꯉꯪ ꯉꯪꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯀꯅꯥꯅꯣ ꯄꯥꯕ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯈꯪꯗꯦꯅꯦ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯨ ꯃꯥꯟꯗꯦꯅꯦ ꯑꯗꯨꯗꯤ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯃꯤ ꯈꯣꯝꯂꯒ ꯇꯥꯟꯅꯔꯒ ꯌꯦꯡꯒꯦ ꯀꯔꯥꯏꯗꯅꯣ ꯏꯕꯨꯡꯉꯣ ꯁꯅꯥ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ ꯆꯠꯈ꯭ꯔꯗꯨꯅꯦ ꯁꯅꯥ ꯅꯪꯕꯣ ꯃꯃꯥ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯀꯔꯥꯏꯗꯅꯣ
ꯏꯃꯥ ꯏꯆꯥꯕꯨ ꯄꯨꯔꯤꯕꯁꯤꯕꯣ ꯑꯗꯨꯒ ꯅꯪꯅ ꯃꯥꯏ ꯃꯤꯠ ꯈꯨꯝꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯗꯨꯒ ꯏꯃꯥ ꯏꯆꯥꯅ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯅꯇꯨꯡ ꯏꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯥꯏꯗ ꯊꯝꯕꯥꯜꯅꯨꯅ ꯏꯃꯥ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯗꯥꯅꯤꯡꯊꯦꯝ ꯅꯠꯇꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕ ꯏꯆꯥ ꯅꯤꯡꯊꯦꯝ ꯍꯥꯏꯕ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤ ꯇꯥꯟꯅꯔꯛꯄ ꯃꯥꯜꯂꯤ ꯈꯔ ꯀꯟꯅ ꯑꯩꯒꯤ ꯁꯒꯣꯜꯒꯤ ꯂꯩꯐꯝ ꯇꯥꯟꯅ ꯆꯠꯁꯤ ꯁꯅꯥꯅ ꯃꯔꯨꯞ ꯃꯌꯥꯝ ꯈꯔ ꯀꯟꯅ ꯆꯦꯟꯁꯤ ꯇꯨꯗꯣ ꯑꯥꯗꯒꯤ ꯎꯖꯥꯎ ꯁꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯅꯨꯄꯥ ꯑꯇꯩꯗꯨꯅ ꯁꯅꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯃꯁꯛ ꯃꯇꯧ ꯀꯌꯥꯝ ꯐꯖꯒꯦꯕ ꯈꯨꯐꯖꯕꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯐꯥꯔꯒ ꯏꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯍꯔꯥꯎꯗꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯀꯗꯣꯏꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯕ ꯃꯌꯥꯝꯗꯣ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯃꯤꯠꯇꯕꯨ ꯁꯛꯁꯛ ꯎꯕ ꯍꯧꯔꯦꯗꯨꯅꯤ ꯑꯗꯨ ꯁꯅꯥ ꯏꯅꯤꯡꯊꯧꯅ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯀꯅꯤꯀꯣ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯥꯕ ꯉꯝꯂꯕ ꯑꯗꯨꯒ ꯏꯅꯤꯡꯊꯧꯗꯨ ꯄꯤꯕ ꯉꯝꯂꯕ ꯑꯩꯈꯣꯏ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯐꯪꯗꯣꯏꯅꯤꯅꯦ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥꯗꯨꯅ ꯁꯤꯗꯤ ꯌꯥꯔꯣꯏ ꯏꯃꯥꯒ ꯊꯝꯕꯥꯜꯅꯨꯒ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯉꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯊꯨꯅ ꯂꯥꯛꯀꯦ ꯏꯃꯥ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯗꯥꯅꯤꯡꯊꯦꯝꯅꯤ ꯃꯥꯅ ꯐꯅ ꯃꯥꯏꯃꯩ ꯈꯨꯝꯗꯨꯅꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯗꯥꯅꯤꯡꯊꯦꯝꯅ ꯍꯥꯏꯕ ꯈꯪꯉꯤꯅꯤ ꯏꯃꯥ ꯃꯥꯅ ꯏꯃꯥ ꯏꯆꯥꯕꯨ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥꯁꯨ ꯃꯥꯜꯂꯤꯅꯦ ꯏꯕꯦꯝꯃ ꯁꯅꯥꯅ ꯏꯁ ꯉꯁꯥꯏꯒꯤ ꯁꯥꯐꯕ ꯅꯨꯄꯥꯗꯣ ꯀꯔꯣꯝꯗꯩꯅꯣ ꯊꯣꯛꯂꯛꯏꯁꯤꯅ ꯃꯌꯥꯝ ꯆꯩꯇꯨꯞ ꯎꯇꯨꯞꯁꯤꯡꯗꯣ ꯆꯦꯠꯅ ꯄꯥꯏꯅꯧꯍꯦ ꯅꯨꯄꯥ ꯑꯇꯩꯗꯨꯅ ꯑꯁꯤꯅ ꯀꯅꯥꯅꯣ ꯃꯃꯤꯠꯇꯪ ꯐꯥꯠꯂꯒ ꯐꯜꯂꯒ ꯊꯣꯛꯂꯛꯏꯁꯤꯅ ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏꯅꯦ ꯁꯅꯥꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯐꯨꯁꯤ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯗꯣ ꯐꯥꯔꯁꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯏꯄꯥꯗꯗꯤ ꯈꯪꯍꯜꯂꯛꯀꯅꯨꯀꯣ ꯃꯃꯥꯏ ꯂꯣꯠꯄ ꯅꯨꯄꯥꯗꯨꯅ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯏꯃꯥꯒ ꯑꯩꯒꯤ ꯊꯝꯕꯥꯜꯅꯨꯒꯁꯦ ꯃꯇꯨ ꯅꯥꯝꯃ ꯐꯥꯎꯕ ꯇꯦꯛꯍꯜꯂꯔꯣꯏꯒꯦ ꯃꯃꯥꯏ ꯂꯣꯠꯄ ꯅꯨꯄꯥꯗꯨꯅ ꯁꯅꯥꯗꯒꯤ ꯍꯧꯅ ꯅꯨꯄꯥ ꯑꯇꯩꯗꯨꯁꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯌꯥꯝ ꯂꯥꯏꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯂꯩꯃꯒ ꯊꯝꯕꯥꯜꯅꯨꯒꯗꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯈꯣꯡ ꯑꯃꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯝꯃꯤ ꯁꯣꯝꯗꯅ ꯁꯅꯥꯒ ꯑꯇꯩ ꯅꯨꯄꯥꯁꯤꯡꯗꯨꯒꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯐꯥꯅꯕ ꯊꯤꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯗꯣꯛꯂꯝꯃꯤ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯈꯣꯡꯒꯣꯜ ꯂꯤꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯁꯣꯝꯗꯁꯨ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯛꯂꯝꯃꯤ ꯃꯃꯥ ꯂꯩꯃꯅ ꯑꯣ ꯏꯆꯥ ꯅꯤꯡꯊꯦꯝ ꯀꯨꯏꯔꯦꯗ ꯏꯆꯥꯁꯤ ꯎꯈꯤꯗꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯋꯥꯔꯕ ꯃꯤꯀꯨꯞꯁꯤꯗ ꯏꯆꯥꯅ ꯀꯟꯕ ꯂꯥꯛꯂꯤꯕꯀꯣ ꯑꯗꯨꯕꯨꯅꯤ ꯅꯤꯡꯊꯦꯝ ꯅꯪꯅꯦ ꯑꯋꯥꯐꯝꯗ ꯑꯃꯨꯛ ꯇꯥꯔꯗ꯭ꯔꯅꯤ ꯇꯧꯔꯤꯁꯤꯕꯣ ꯊꯝꯕꯥꯜꯅꯨꯅ ꯗꯥꯅꯤꯡꯊꯦꯝ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯗꯥꯅꯤꯡꯊꯦꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯕꯁꯤꯃꯗꯤ ꯅꯆꯜ ꯌꯥꯝ ꯍꯔꯥꯎ ꯗꯥꯅꯤꯡꯊꯦꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯩ ꯗꯥꯅꯤꯡꯊꯦꯝꯕꯨ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯍꯧꯒꯠꯇꯨꯅ ꯀꯞꯈꯤꯕꯗ ꯅꯆꯜꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤꯅꯦ ꯅꯤꯡꯊꯦꯝ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯅꯆꯜꯁꯦ ꯀꯞꯇꯨꯅ ꯗꯥꯅꯤꯡꯊꯦꯝ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯞꯄ ꯏꯃꯥꯅꯅꯦ ꯍꯧꯒꯠꯇꯨꯅ ꯅꯆꯜꯁꯦ ꯑꯗꯨꯝ ꯊꯦꯝꯂꯤꯕꯅꯤꯅꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯏꯃꯥ ꯏꯆꯜ ꯊꯝꯕꯥꯜꯅꯨꯕꯨꯁꯨ ꯂꯥꯏꯔꯕ ꯅꯆꯥꯏꯅ ꯏꯀꯣꯝ ꯐꯥꯎꯕ ꯀꯥꯎꯗꯅ ꯅꯤꯡꯁꯤꯡꯉꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯑꯣꯖꯥ ꯌꯥꯏꯃꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯐꯠꯇꯕ ꯑꯣꯏꯔꯅꯤ ꯑꯗꯨꯒꯅꯦ ꯏꯃꯥꯒ ꯏꯆꯜ ꯊꯝꯕꯥꯜꯅꯨꯒꯁꯦ ꯑꯩꯅ ꯃꯐꯝ ꯆꯥꯅ ꯂꯣꯠꯂꯝꯒꯦ ꯑꯩ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯒ ꯊꯝꯕꯥꯜꯅꯨꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯊꯝꯕꯥꯜꯅꯨꯅ ꯌꯨꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯏꯃꯥꯒ ꯏꯕꯨꯡꯒ ꯂꯣꯠꯇꯧꯔꯤꯕꯅꯣ ꯌꯨꯝꯁꯤꯗ ꯗꯥꯅꯤꯡꯊꯦꯝꯅ ꯆꯠꯈꯤꯕꯒ ꯐꯠꯇꯕ ꯃꯤꯁꯤꯡ ꯈꯪꯈ꯭ꯔꯅꯤ ꯑꯗꯨꯕꯨ ꯌꯨꯝꯁꯦ ꯏꯆꯝ ꯆꯝꯕ ꯌꯨꯝ ꯅꯠꯇꯦ ꯁꯤꯗ ꯀꯨꯝꯊꯁꯤ ꯁꯤꯗꯤ ꯀꯔꯤꯅꯣ ꯅꯤꯡꯊꯦꯝ ꯊꯝꯕꯥꯜꯅꯨꯅ ꯑꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗꯁꯨ ꯑꯔꯣꯟꯕ ꯑꯃ ꯂꯩꯕ ꯑꯣꯏꯔꯦꯀꯣ ꯃꯥꯅꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗꯁꯨ ꯑꯩꯒꯤ ꯑꯔꯣꯟꯕ ꯌꯨꯝ ꯑꯃ ꯂꯩꯔꯤ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯂꯤꯕꯅꯣ ꯁꯤꯗꯤ ꯃꯈꯥꯗꯅ ꯍꯦꯟꯅ ꯆꯥꯎꯅ ꯃꯐꯝ ꯂꯩꯕ ꯑꯣꯏꯔꯦꯀꯣ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯀꯔꯝꯕ ꯃꯤ ꯑꯣꯏꯔꯕꯒꯦ ꯐꯠꯇꯕ ꯊꯕꯛꯀ ꯇꯧꯔꯕ꯭ꯔꯅꯦ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯁꯨ ꯐꯠꯇꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯌꯨꯝ ꯑꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯑꯣꯖꯥ ꯌꯥꯏꯃꯅ ꯇꯥꯟꯊꯣꯛꯂ ꯃꯇꯨꯡ ꯑꯩꯅ ꯀꯪꯉꯥꯎꯅꯗꯅ ꯂꯩꯔꯤꯕ ꯀꯥꯟꯗ ꯑꯣꯖꯥ ꯊꯥꯅꯧ ꯀꯧꯕ ꯑꯃ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯒ ꯊꯦꯡꯅꯈꯤ ꯑꯣꯖꯥ ꯃꯥꯒꯤꯁꯨ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯔꯝꯗ꯭ꯔꯦ ꯑꯣꯖꯥꯗꯨꯒ ꯑꯩꯒ ꯃꯇꯝ ꯁꯥꯡꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯈꯤ ꯑꯗꯨꯒ ꯑꯣꯖꯥꯗꯨꯅ ꯑꯅꯥꯕ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯏꯃꯥ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯌꯨꯝ ꯑꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯅꯤ
ꯑꯣꯖꯥꯗꯣ ꯏꯁꯝ ꯁꯝꯕ ꯑꯣꯖꯥꯗꯤ ꯅꯠꯇꯦ ꯏꯁꯥꯅ ꯑꯍꯜ ꯃꯥꯒ ꯊꯦꯡꯅꯗꯨꯅ ꯂꯩꯃꯤꯟꯅꯩ ꯇꯥꯕꯗ ꯏꯃꯥ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯝꯕꯥꯜꯅꯨꯒꯤ ꯃꯄꯥꯗꯨꯕꯨ ꯀꯟꯗꯧꯔꯤꯕꯅꯣꯅꯦ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗꯒꯤ ꯑꯋꯥꯐꯝꯗ ꯑꯃꯨꯛ ꯇꯥꯒꯗꯧꯔꯕ꯭ꯔꯅꯦ ꯗꯥ ꯅꯤꯡꯊꯦꯝ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯅꯤꯡꯊꯦꯝꯅ ꯊꯝꯕꯥꯜꯅꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯋꯥꯗꯤ ꯉꯥꯡꯗ ꯃꯣꯃꯣ ꯅꯣꯛꯂꯝꯂꯒ ꯃꯃꯥ ꯂꯩꯃꯒ ꯊꯝꯕꯥꯜꯅꯨꯒꯗꯨ ꯌꯨꯝ ꯑꯗꯨ ꯂꯣꯠꯁꯤꯜꯂꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯟꯃꯤ ꯈꯔꯗꯨꯁꯨ ꯃꯃꯥ ꯃꯁꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯗꯨ ꯊꯦꯡꯅꯔꯝꯃꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯣꯠꯅꯩꯗꯨꯅ ꯊꯤꯔꯝꯂꯒ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯅꯤꯡꯊꯦꯝ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯦꯛ ꯑꯣꯏꯕꯒ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯆꯪꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯑꯐꯕ ꯑꯆꯨꯝꯕ ꯆꯠꯄ ꯅꯤꯡꯊꯧ ꯑꯣꯏꯔꯝꯂꯕꯗꯤ ꯍꯨꯔꯥꯟ ꯂꯅꯥꯗ ꯆꯪꯅꯕꯤꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯥꯄꯜꯅ ꯊꯜꯂꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯅꯤꯅ ꯉꯁꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯦ ꯄꯥꯝꯗꯨꯅ ꯇꯧꯗꯧꯔꯕꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯑꯣꯖꯥꯁꯦ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯂꯒꯗꯕꯅꯤ ꯑꯗꯨꯒ ꯏꯃꯥ ꯂꯩꯃꯒ ꯑꯩꯒꯤ ꯊꯝꯕꯥꯜꯅꯨꯒꯁꯨ ꯐꯥꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯣꯠꯄꯤꯒꯗꯕꯗꯣ ꯑꯣ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯅꯤꯡꯊꯧ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅ ꯃꯥ ꯁꯦꯟꯅꯕ꯭ꯔꯥ ꯊꯣꯛꯅ ꯌꯥꯎꯈ꯭ꯔꯦꯗ ꯁꯤꯗꯤ ꯑꯩꯁꯨ ꯍꯩꯁꯤꯡꯗꯕ ꯌꯥꯗ꯭ꯔꯦ ꯂꯥꯟꯃꯤ ꯈꯔꯅ ꯆꯠꯂꯨꯅꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯁꯛꯇꯥ ꯑꯁꯤꯒ ꯊꯥꯡ ꯇꯥꯒꯤ ꯌꯥꯝ ꯅꯩꯕ ꯑꯣꯖꯥꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯁꯥꯔꯤ ꯌꯥꯏꯃꯅ ꯑꯩꯒꯤ ꯄꯨꯜꯂꯤꯕ ꯈꯣꯡꯈꯨꯠꯁꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯊꯥꯗꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯜ ꯈꯪꯒꯗꯧꯅꯤ ꯃꯁꯤ ꯐꯅꯁꯨ ꯐꯨꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯉꯛꯁꯦ ꯍꯧꯖꯤꯛ ꯐꯥꯎꯋꯥꯏꯒꯠꯂꯤꯅꯦ ꯂꯥꯟꯃꯤ ꯑꯃꯅ ꯍꯣꯔꯦꯟ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯍꯣꯏ ꯍꯥꯏꯌꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯨꯒ ꯅꯆꯥꯅꯨꯄꯤꯒꯗꯣ ꯀꯣꯅꯨꯡꯗ ꯄꯨꯔꯛꯅꯕ ꯇꯧꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯍꯔꯥꯎꯗꯅꯅꯦ ꯅꯪꯒꯁꯦ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯌꯨ ꯀꯥꯏꯅꯒ ꯍꯦꯛꯇ ꯂꯨꯆꯤꯡꯕ ꯑꯣꯏꯍꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯌꯥꯗ꯭ꯔꯒꯅ ꯅꯊ꯭ꯋꯥꯏꯁꯨ ꯃꯥꯡ ꯅꯇꯨ ꯅꯆꯥꯁꯨ ꯀꯥꯏꯅ ꯑꯗꯨꯅ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯤꯡꯊꯦꯝꯅ ꯑꯩꯒꯤ ꯑꯣꯖꯥ ꯌꯥꯏꯃꯁꯤꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯤꯕ ꯑꯣꯏꯔꯦ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯏꯅꯤꯡꯊꯧꯁꯤ ꯋꯥꯔꯛꯇꯨꯅ ꯑꯩꯒꯤ ꯑꯣꯖꯥꯁꯤ ꯀꯜꯂꯒꯦ ꯅꯤꯡꯊꯧꯅ ꯌꯥꯏꯃꯗ ꯊꯦꯝꯗꯨꯅ ꯃꯥꯒꯤ ꯃꯇꯨꯒ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯒꯗꯨ ꯀꯔꯥꯏꯗ ꯂꯩ ꯀꯣꯅꯨꯡꯗ ꯄꯨꯔꯛꯁꯤ ꯍꯥꯏꯅ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯌꯥꯏꯃꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯅꯤꯡꯊꯧ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯥꯏꯃꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯅꯕ ꯍꯥꯏꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯊꯣꯛꯈꯤꯕꯒ ꯅꯤꯡꯊꯦꯝ ꯌꯥꯝ ꯊꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯥꯟꯗꯥꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯅꯤꯡꯊꯦꯝ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯟꯃꯤꯁꯤꯡꯅ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯒꯤ ꯃꯇꯧꯁꯤꯗꯤ ꯀꯅꯥꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟꯁꯨꯅꯤꯅꯦ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯝꯃꯤꯁꯤꯕꯣ ꯏꯅꯤꯡꯊꯧ ꯑꯌꯣ ꯃꯥ ꯍꯣꯏ ꯅꯣꯏ ꯅꯄꯥꯔꯥ ꯉꯁꯥꯏꯈꯩ ꯅꯣꯏ ꯀꯥꯏ ꯂꯩꯔꯨꯒꯦ ꯑꯌꯣ ꯂꯣꯏ ꯄꯣꯞꯄꯦ ꯍꯥꯏꯕꯅꯤꯅꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯀꯅꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯣ ꯃꯁꯛ ꯈꯪꯗꯦ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥꯔꯛꯄꯅꯤ ꯃꯥ ꯌꯥꯝ ꯊꯨꯅ ꯇꯥꯅꯧ ꯍꯦꯛ ꯐꯥꯕꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯑꯣ ꯏꯈꯨꯠꯃꯛꯅ ꯃꯉꯛ ꯂꯦꯜꯂꯒ ꯍꯥꯠꯀꯦ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯑꯌꯣ ꯃꯥꯏꯗꯣ ꯀꯔꯣꯝꯗꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯝꯂꯤꯕꯁꯤꯕꯣ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯂꯥꯎꯍꯩ ꯇꯥꯟꯅꯁꯤ ꯅꯣꯏ ꯂꯣꯏꯅ ꯆꯠꯈꯤꯅꯨꯅꯦꯍꯦ ꯑꯃꯥꯏꯕ ꯈꯔ ꯄꯨꯔꯝꯃꯣ ꯑꯩꯕꯨ ꯂꯥꯌꯦꯡꯅꯅꯕ ꯑꯗꯨꯒ ꯅꯣꯏꯁꯨ ꯈꯔ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯌꯨꯅꯦ ꯏꯌꯥ ꯂꯣꯏ ꯆꯦꯟꯈ꯭ꯔꯦꯅꯦ ꯂꯥꯟꯃꯤꯁꯤꯡꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯥꯏꯗꯅꯣ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯖꯒꯦꯍꯦ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯉꯁꯥꯏꯗꯒꯤ ꯅꯤꯡꯊꯧꯒꯤ ꯀꯥꯗꯨꯗꯒꯤ ꯍꯦꯜꯂꯝꯗꯦ ꯃꯁꯤꯃꯗ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯅ ꯅꯤꯡꯊꯧꯗꯨ ꯇꯞ ꯇꯥꯈꯩ ꯐꯨꯔꯝꯃꯤ ꯅꯤꯡꯊꯧꯗꯨ ꯍꯧꯒꯠ ꯀꯥꯈꯠꯄ ꯉꯝꯗꯕ ꯃꯈꯩ ꯇꯥꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯑꯣꯖꯥ ꯌꯥꯏꯃꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯅꯤꯡꯊꯧꯗꯨ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯏꯅꯤꯡꯊꯧꯁꯤ ꯋꯥꯟꯊꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯏꯅꯤꯡꯊꯧꯁꯤꯗꯤ ꯄꯣꯞꯄꯤꯅꯦ ꯃꯍꯤꯒ ꯂꯣꯏ ꯇꯥꯔꯅꯤ ꯁꯤꯗꯤ ꯑꯃꯥꯏ ꯄꯨꯔꯧꯅꯤ ꯅꯣꯏ ꯈꯔ ꯏꯅꯤꯡꯊꯧ ꯃꯥꯒꯤ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯖꯥꯠꯂꯣ ꯇꯨꯝꯅꯔꯝꯃꯅꯤꯅꯦ ꯃꯣꯏꯁꯨ ꯏꯅꯤꯡꯊꯧꯁꯦ ꯈꯤꯔꯕꯅꯦꯕ ꯑꯌꯣ ꯑꯩ ꯁꯤꯔꯦ ꯑꯩ ꯂꯥꯟꯖꯔꯦ ꯅꯣꯏ ꯀꯅꯥꯅꯣ ꯏꯅꯤꯡꯊꯧꯁꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂ ꯍꯧꯒꯠꯂꯛꯏꯅꯦ ꯅꯤꯡꯊꯧ ꯑꯩꯈꯣꯏꯅꯦ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅꯤ ꯏꯅꯤꯡꯊꯧꯕꯨ ꯀꯅꯥꯅ ꯀꯔꯤ ꯐꯨꯔꯝꯃꯤꯅꯣ ꯈꯪꯗꯦ ꯃꯁꯥ ꯃꯎ ꯐꯩ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯃꯤ ꯑꯗꯣ ꯃꯥ ꯑꯩꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯊꯤꯌꯨ ꯑꯩꯒꯤ ꯀꯥꯁꯤꯗ ꯊꯤꯌꯨꯅꯦ ꯅꯣꯏꯕꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯥ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯅꯦ ꯑꯃꯨꯛꯇ ꯐꯪꯅꯕ ꯊꯤꯌꯨꯅꯦ ꯁꯥ ꯃꯥꯟꯕ ꯃꯍꯥꯛ ꯑꯗꯣ ꯀꯥꯁꯤꯗꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯀꯣꯅꯨꯡꯁꯤ ꯊꯤꯔꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯆꯦꯜꯂꯛꯏꯁꯤꯅ ꯆꯦꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯑꯃꯗꯨꯅ
ꯑꯣꯖꯥ ꯌꯥꯏꯃꯁꯨ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯟꯃꯤ ꯈꯔꯁꯨ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯔꯝꯃꯦ ꯏꯅꯤꯡꯊꯧ ꯃꯣꯏꯗꯣ ꯃꯤ ꯌꯥꯝꯕ ꯃꯥꯜꯂꯦ ꯏꯅꯤꯡꯊꯧ ꯑꯣ ꯚꯥꯞ ꯇꯥꯔꯦ ꯑꯣꯖꯥ ꯌꯥꯏꯃ ꯍꯥꯏꯔꯤꯕ ꯃꯤꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯇꯥꯟꯅꯔꯨꯔꯒꯦ ꯉꯥꯏꯈꯣ ꯑꯩꯒꯤ ꯅꯥꯛꯇ ꯅꯣꯏ 100ꯃꯨꯛ ꯂꯩꯍꯧ ꯑꯗꯨꯒꯅꯦ ꯃꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯕꯨ ꯐꯨꯒꯦꯅ ꯂꯨꯝꯗꯨꯅ ꯂꯩꯍꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯟꯅꯃꯨꯛꯇ ꯌꯦꯡꯈꯣꯏ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯨ ꯍꯦꯛꯇ ꯆꯦꯟꯒꯦ ꯇꯧꯏ ꯑꯩ ꯍꯥꯟꯅ ꯂꯥꯌꯦꯡꯗꯕ ꯇꯧꯁꯤꯅꯦ ꯍꯣꯏ ꯅꯤꯡꯊꯧ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯏꯍꯦ ꯂꯣꯏꯅꯃꯛ ꯆꯦꯟꯈ꯭ꯔꯦꯅ ꯃꯣꯏꯁꯦ ꯏꯌꯥ ꯑꯩꯅ ꯅꯨꯄꯤꯗ ꯆꯣꯞꯂꯤꯉꯩꯗ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯑꯩꯁꯦ ꯀꯔꯤꯝꯇ ꯀꯤꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯅ ꯌꯥꯏꯃꯕꯨ ꯂꯩꯃ ꯑꯃꯗꯤ ꯊꯝꯕꯥꯜꯅꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯎꯅꯍꯜꯂꯝꯃꯤ ꯍꯧꯖꯤꯛ ꯌꯥꯏꯃꯁꯨ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏꯕꯨ ꯈꯪꯂꯛꯄꯗ ꯅꯠꯇꯅ ꯅꯤꯡꯊꯦꯝꯒꯤ ꯃꯇꯤꯛ ꯃꯌꯥꯏꯕꯨꯁꯨ ꯈꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯃꯗꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯂꯥꯏꯔꯕ ꯅꯤꯡꯊꯦꯝꯒ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯝꯕꯒꯤ ꯌꯥꯏꯃꯅ ꯅꯤꯡꯊꯦꯝꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯏꯃ ꯅꯤꯡꯊꯦꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯇꯨꯅ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯃꯤ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯏꯃꯒ ꯅꯤꯡꯊꯦꯝꯒꯗ ꯅꯠꯇꯅ ꯂꯩꯃ ꯊꯝꯕꯥꯜꯅꯨꯒꯁꯨ ꯌꯥꯎꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯌꯥꯏꯃꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤꯒꯅꯤ ꯅꯤꯡꯊꯦꯝ ꯑꯩꯗꯤ ꯂꯣꯠꯇꯨꯅ ꯃꯤꯀꯤ ꯊꯦꯝꯕꯒꯨꯝ ꯂꯩꯕꯁꯤ ꯍꯩꯅꯗꯦꯅꯦ ꯑꯣꯖꯥ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯗꯣꯏꯅꯣ ꯅꯤꯡꯊꯧꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯑꯃꯨꯛꯇꯪꯒ ꯎꯅꯔꯨꯈꯤꯒꯦ ꯃꯁꯤꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯗꯤ ꯃꯊꯪ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯣꯖꯥꯒ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ ꯅꯤꯡꯊꯦꯝ ꯅꯪꯅ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨꯒ ꯎꯅꯔꯨꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣꯖꯥ ꯀꯔꯤꯝꯇ ꯄꯥꯈꯠꯄꯤꯒꯅꯨ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯊꯝꯕꯥꯜꯅꯨ ꯅꯪ ꯀꯞꯀꯅꯨꯀꯣ ꯑꯩꯒꯤꯁꯨ ꯇꯧꯔꯣꯏ ꯑꯩ ꯑꯃꯨꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯊꯝꯕꯥꯜꯅꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯗꯨꯒ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯌꯦꯡꯖꯩ ꯅꯤꯡꯊꯦꯝꯁꯨ ꯊꯝꯕꯥꯜꯅꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯤꯆꯥꯟꯅꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯍꯟꯗꯛꯇꯤ ꯅꯤꯡꯊꯦꯝ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯣꯏꯕꯨ ꯊꯤꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯌꯥꯝ ꯊꯤꯅ ꯐꯨꯕ ꯇꯥꯅ ꯊꯤꯟꯕ ꯊꯥꯡꯅ ꯁꯣꯛꯍꯟꯕ ꯇꯧꯗꯨꯅ ꯑꯀꯤꯕ ꯑꯃꯒꯤ ꯃꯁꯛ ꯑꯃ ꯎꯠꯂꯝꯃꯤ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯅ ꯀꯤꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ ꯑꯔꯣꯏꯕꯗ ꯅꯤꯡꯊꯧꯕꯨ ꯀꯣꯅꯨꯡꯗꯒꯤ ꯐꯥꯗꯨꯅ ꯆꯌꯣꯜ ꯑꯃꯃꯨꯛ ꯆꯤꯡ ꯃꯥꯟꯗ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯀꯤꯕ ꯌꯥꯕ ꯀꯤꯍꯜꯂꯒ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯤꯜꯗ ꯊꯅꯝꯂꯒ ꯅꯤꯡꯊꯦꯝ ꯑꯃꯨꯛ ꯊꯝꯕꯥꯜꯅꯨꯒꯤ ꯃꯅꯥꯛꯇ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯤꯡꯊꯧꯗꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯣꯞꯈꯤꯗ꯭ꯔꯦ ꯅꯤꯡꯊꯦꯝꯕꯨꯁꯨ ꯊꯤꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯁꯥꯅ ꯌꯥꯅ ꯅꯤꯡꯊꯧꯐꯝꯁꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯈꯔ ꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒ ꯊꯝꯕꯥꯜꯅꯨꯒꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯨꯅ ꯅꯨꯡꯁꯤꯅ ꯂꯩꯈꯤꯔꯝꯃꯤ